ꯔꯣꯅꯦꯟꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯍꯦꯛ ꯇꯥꯕ ꯂꯣꯏꯕꯒ ꯑꯦꯁꯥꯏ ꯀꯨꯃꯥꯔ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯑꯥꯔꯃꯤ ꯄꯥꯔꯁꯅꯦꯜ ꯃꯔꯤꯒ ꯂꯣꯏꯅꯅ ꯀꯥꯟꯇꯕꯨ ꯂꯧꯈꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯀꯤ ꯖꯤꯞꯁꯤ ꯑꯗꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯀꯟꯅ ꯊꯧꯗꯣꯔꯛꯏ꯫ ꯀꯥꯟꯇꯒꯤ ꯌꯨꯝꯁꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯊꯣꯛꯂꯛꯄꯒ ꯃꯤꯅꯤꯠ 3 ꯐꯥꯗꯅ ꯑꯗꯨꯃꯛ ꯌꯧꯔꯦ꯫ ꯑꯦꯁꯥꯏ ꯀꯨꯃꯥꯔꯅ ꯒꯥꯔꯤꯗꯨ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟꯗ ꯈꯥꯝꯅꯕ ꯗ꯭ꯔꯥꯏꯚꯔꯗ ꯍꯥꯏꯔꯛꯏ꯫ ꯗ꯭ꯔꯥꯏꯚꯔꯅ ꯇꯞꯅ ꯊꯧꯖꯤꯜꯂꯛꯑꯒ ꯀꯥꯟꯇꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯃꯛꯇꯗ ꯈꯥꯝꯃꯤ꯫ ꯍꯦꯛ ꯈꯥꯝꯕꯒ ꯁꯦꯀꯦꯟ ꯑꯃꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯨꯃꯥꯔ ꯖꯤꯞꯁꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯥꯡ ꯊꯥꯔꯒ ꯑꯥꯔꯃꯤ ꯄꯥꯔꯁꯅꯦꯜ ꯃꯔꯤꯗꯨꯅ ꯃꯇꯨꯡ ꯏꯜꯂꯒ ꯀꯥꯟꯇꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯃꯔꯤ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯥꯟꯇꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯁꯨ ꯑꯦꯁꯥꯏ ꯀꯨꯃꯥꯔꯅ ꯃꯥꯡꯖꯧꯅꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯃꯔꯝꯗꯤ ꯔꯣꯅꯦꯟꯒ ꯄ꯭ꯔꯕꯤꯟꯒ ꯉꯔꯥꯡ ꯐꯥꯕ ꯃꯇꯝꯗꯨꯗ ꯀꯥꯟꯇꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯐꯥꯕꯅꯤ꯫ ꯔꯣꯅꯦꯟꯒ ꯄ꯭ꯔꯕꯤꯟꯒꯅ ꯐꯥꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯒꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯃꯕꯥꯅꯤꯅ ꯍꯥꯏꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯀꯥꯟꯇꯕꯨ ꯂꯧꯈꯠꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯥꯟꯇꯒꯤ ꯌꯨꯝꯁꯤ ꯌꯨꯝꯊꯣꯡꯄ ꯑꯣꯏꯅ ꯇꯧꯏ꯫ ꯌꯨꯝꯊꯣꯡꯄ ꯑꯣꯏꯅ ꯇꯧꯏ ꯍꯥꯏꯔꯤꯕꯁꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯇꯣꯉꯥꯟꯅ ꯁꯥꯕꯒꯨꯝꯕꯗꯤ ꯅꯠꯇꯦ, ꯌꯨꯝꯂꯛꯇ ꯇꯥꯕꯅꯤ꯫ ꯆꯨꯝꯅꯇꯒꯤ ꯃꯥꯒꯤ ꯏꯪꯈꯣꯜꯅ ꯈꯔ ꯆꯥꯎꯕꯗꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯅ ꯈꯔ ꯂꯥꯞꯊꯣꯛꯈꯤꯕꯇꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯝꯕꯜꯂꯩꯒꯤ ꯐꯦꯟꯁꯤꯡ ꯂꯩꯕꯅ ꯌꯨꯝ ꯑꯃꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯈꯤꯗꯦ꯫ ꯌꯨꯝ ꯑꯁꯤ ꯖꯤꯡꯒꯅ ꯃꯊꯛ ꯀꯨꯞꯄ ꯐꯩꯅ ꯁꯥꯕ ꯄꯤꯛꯇꯛꯄ ꯌꯨꯝ ꯑꯃꯈꯛꯅꯤ꯫ ꯌꯨꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯉꯤ꯫ ꯍꯥꯟꯅꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯤꯕꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯀꯥꯟꯇ, ꯃꯃꯥ ꯁꯈꯤ ꯑꯃꯗꯤ ꯀꯥꯟꯇꯒꯤ ꯅꯨꯄꯤ ꯀꯤꯔꯟꯕꯂꯥꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯟꯇꯒꯤ ꯃꯃꯥ ꯁꯈꯤ ꯑꯀꯟꯕ ꯂꯩꯅꯥ ꯑꯃꯗꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯗꯨꯝꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯥꯟꯇ ꯑꯃꯗꯤ ꯀꯤꯔꯟꯕꯂꯥ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯇꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ꯫ ꯀꯥꯟꯇꯒ ꯀꯤꯔꯟꯕꯂꯥꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯆꯍꯤ 3 ꯃꯄꯨꯡ ꯄꯨꯔꯥ ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯕꯥꯅꯤꯒꯤꯅ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯃꯕꯥꯅꯤꯒꯤ ꯃꯃꯤꯠꯇ ꯎꯗ꯭ꯔꯤ꯫ ꯑꯗꯨꯅ ꯀꯤꯔꯟꯕꯂꯥꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯅ ꯃꯁꯥꯗꯨ ꯇꯒꯠ ꯇꯦꯛꯂꯤ, ꯌꯥꯝꯅ ꯈꯤꯡ ꯂꯥꯎꯔꯤ꯫ ꯃꯁꯛꯅꯒ ꯐꯖꯕꯅꯤ, ꯁꯕꯥꯟꯅꯒ ꯅꯤꯡꯊꯤꯖꯕꯅꯤ, ꯌꯦꯡꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ꯫ ꯃꯥꯅ ꯃꯁꯛ ꯐꯖꯕꯒꯤ ꯑꯗꯨꯒ ꯃꯇꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥꯒ ꯌꯨꯝꯄꯥꯟꯃꯤꯟꯅꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯗꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯏꯄꯤꯁꯣꯗ 5ꯗꯒꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯄꯨꯂꯤꯁꯅ ꯊꯣꯡꯒꯥꯟꯗ ꯃꯔꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯤꯔꯟꯕꯂꯥ ꯉꯛꯂꯝꯃꯤ꯫ ꯑꯦꯁꯥꯏ ꯀꯨꯃꯥꯔꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ?" ꯑꯦꯁꯥꯏ ꯀꯨꯃꯥꯔ ꯕꯦꯕꯥꯔꯗꯤ ꯀꯥꯏꯗꯅ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯕ ꯃꯇꯧ ꯎꯠꯂꯒ ꯈꯣꯟꯖꯦꯜ ꯂꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ ꯍꯥꯏꯒꯗ꯭ꯔꯥ, ꯏꯕꯦꯝꯃ ꯍꯥꯏꯒꯗ꯭ꯔꯥ, ꯀꯥꯟꯇ ꯂꯩꯕ꯭ꯔꯥ? ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯂꯧꯈꯠꯄ ꯂꯥꯛꯂꯤꯕꯅꯤ." ꯃꯗꯨ ꯇꯥꯕꯗ ꯀꯤꯔꯟꯕꯂꯥ ꯃꯃꯤ ꯂꯥꯎꯊꯣꯛꯏ꯫ ꯑꯦꯁꯥꯏ ꯀꯨꯃꯥꯔꯗ ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯁꯥꯔ? ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯌꯨꯝꯁꯤꯗ ꯂꯩꯇꯦꯅꯦ." ꯀꯨꯃꯥꯔꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯈꯪꯉꯤ, ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯀꯥꯟꯇ ꯉꯔꯥꯡ ꯍꯜꯂꯛꯑꯝꯃꯣꯏ ꯍꯥꯏꯕ꯫ ꯃꯍꯥꯛ ꯉꯔꯥꯡ ꯑꯈꯪ ꯑꯔꯥꯛ ꯅꯪꯕꯒꯤ ꯁꯥꯎꯟ ꯐꯪꯈ꯭ꯔꯕꯅꯤ, ꯄꯥꯞ ꯇꯧꯔꯨꯕꯒꯤ ꯅꯝꯊꯤꯕ ꯃꯅꯝꯗꯨ ꯅꯝꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯣ? ꯃꯍꯥꯛ ꯉꯔꯥꯡ ꯀꯗꯥꯏꯗ ꯂꯩ, ꯀꯅꯥꯒ ꯄꯨꯜꯂꯤ ꯍꯥꯏꯔꯛꯄꯒꯦ?" ꯃꯗꯨꯗ ꯀꯤꯔꯟꯕꯂꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯁꯥꯔ꯫ ꯑꯩꯁꯨ ꯃꯥꯒꯤ ꯐꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯋꯤꯆ ꯑꯣꯐꯇ ꯂꯩ꯫ ꯅꯠꯇꯦ ꯁꯥꯔ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯈꯪ ꯑꯔꯥꯛ ꯅꯝꯊꯤꯕ ꯃꯅꯝ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯁꯥꯔ? ꯃꯍꯥꯛꯇꯤ ꯑꯗꯨꯛ ꯍꯥꯟꯅ ꯉꯥꯎꯁꯤꯟꯅꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯨ ꯅꯠꯇꯦ." ꯃꯄꯨꯔꯣꯏꯕꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯑꯦꯁꯥꯏ ꯀꯨꯃꯥꯔ ꯀꯥꯡꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛ ꯉꯥꯎꯁꯤꯟꯅꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯀꯔꯝꯅ ꯈꯪꯂꯤꯕ?"
ꯄꯨꯂꯤꯁꯅꯕꯨ ꯐꯥꯔꯕꯗꯤ ꯃꯤꯁꯝꯅꯤ ꯍꯥꯏꯕꯗꯨꯒꯤꯔꯥ? ꯅꯠꯇꯦ, ꯃꯥꯒꯤ ꯔꯤꯃꯣꯠꯁꯤꯕꯨ ꯅꯪꯅꯒ ꯄꯥꯏꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦ ꯁꯥꯔ, ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯗꯁꯨ ꯑꯀꯥꯏꯕ ꯆꯠꯂꯛꯇꯕꯒꯤ ꯆꯨꯝꯅ ꯍꯥꯏꯕꯅꯤ꯫ ꯀꯨꯃꯥꯔꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯄꯦꯠꯅ ꯆꯤꯡ ꯆꯪꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯅꯦ꯫ ꯅꯍꯥꯟ DC ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯊꯝꯕꯥꯜꯈꯣꯡꯗꯒꯤ ꯂꯣꯌꯥ ꯀꯧꯕ ꯃꯤꯁꯛ ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯝꯕ ꯑꯗꯨ ꯇꯥꯔꯤꯅꯤꯅꯦ꯫ ꯃꯗꯨꯕꯨ ꯍꯥꯞꯄꯗ ꯌꯥꯎꯔꯝꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯐꯥꯒꯗꯧꯔꯤꯕꯁꯦ꯫ ꯋꯥꯐꯝꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯤꯔꯝꯕꯂꯥ ꯑꯃꯨꯛꯁꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯈꯨꯠꯁꯨ ꯇꯥꯏꯈꯤ, ꯈꯪꯍꯧꯗꯅ ꯃꯃꯥꯏ ꯉꯥꯡꯈꯤ, ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯈꯪꯍꯧꯗꯅ ꯈꯪꯍꯣꯡꯂꯛꯄ ꯃꯇꯧꯁꯤ ꯃꯤꯠꯌꯦꯡ ꯇꯧꯔꯕ SI ꯀꯨꯃꯥꯔꯅ ꯎꯈꯤ꯫ ꯑꯔꯨꯕ ꯀꯦꯁ ꯀꯌꯥ ꯁꯨꯕꯗ ꯐꯥꯎꯔꯤꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯤꯇꯛ ꯃꯤꯔꯧ ꯀꯌꯥꯃꯨꯛ ꯈꯪꯕ ꯎꯕꯒꯦ ꯍꯥꯏꯕꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯉꯥꯅ ꯀꯩꯅꯣ ꯇꯧꯕ ꯐꯥꯎꯕ ꯎꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤ, ꯀꯦꯁ ꯑꯁꯤꯗ ꯀꯤꯔꯝꯕꯂꯥꯁꯨ ꯆꯦꯟꯅꯔꯕ꯭ꯔꯥ ꯍꯥꯏꯅ꯫ ꯃꯔꯝꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯤ ꯍꯥꯠꯄꯗ ꯌꯥꯎꯋꯦ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯛ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯕꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯄꯗꯨꯅ ꯎꯕꯁꯤꯅ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯟꯗꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ, ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯤ? ꯇꯔꯪ ꯆꯠꯂꯛꯏꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯀꯤꯔꯝꯕꯂꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗ ꯆꯤꯡꯅꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯁꯥꯗꯨꯅ ꯊꯩꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯏ ꯍꯥꯏꯕꯗꯨꯒꯨꯝꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯅ ꯉꯥꯡꯕꯒꯨꯝ ꯏꯛ-ꯑ ꯇꯧꯔꯒ ꯍꯥꯏꯕꯅꯤ꯫ ꯁꯥꯔ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯤ ꯍꯥꯠꯄ ꯌꯥꯎꯋꯦ ꯍꯥꯏꯔꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯄꯥꯈꯠꯂꯣꯏꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯀꯝꯗꯧꯅ ꯃꯤ ꯍꯥꯠꯄ ꯌꯥꯎꯒꯗꯧꯔꯤꯕꯅꯣ? ꯁꯥꯔ ꯍꯣꯏꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯆꯤꯡꯅꯕ ꯑꯣꯏꯒꯅꯤ꯫ ꯂꯥꯟꯅ ꯆꯤꯡꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯄꯗꯨꯗ SI ꯀꯨꯃꯥꯔꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯗꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯐꯥꯊꯩ꯫ ꯑꯗꯨꯒ ꯀꯤꯔꯝꯕꯂꯥꯒꯤ ꯍꯩꯁꯤꯡꯕ ꯁꯥꯗꯨꯅ ꯊꯩꯗꯣꯛꯂꯒ ꯈꯨꯝꯈꯤꯕ ꯃꯔꯧ ꯂꯩꯕ ꯄꯥꯎꯈꯨꯝꯁꯤꯅꯁꯨ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯗꯨꯗꯤ ꯉꯁꯥꯏ ꯔꯣꯅꯦꯅ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯄ, ꯃꯗꯨꯗꯒꯤ ꯀꯥꯟꯇꯒꯤ ꯊꯃꯣꯏ ꯁꯣꯛꯄꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯍꯥꯏꯔꯛꯄꯗꯨꯅ꯫ ꯑꯗꯨꯅꯗꯤ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯐꯝꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯂꯤ꯫ ꯂꯣꯠꯂꯤꯕꯁꯤ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ? ꯁꯤꯔꯤꯕ ꯂꯣꯌꯥ ꯑꯁꯤꯒ ꯀꯥꯟꯇꯒꯤ ꯅꯨꯄꯤ ꯀꯤꯔꯝꯕꯂꯥꯒ ꯑꯔꯣꯝꯕ ꯃꯔꯤ ꯂꯩꯅꯕ, ꯃꯗꯨꯗꯒꯤ ꯀꯥꯟꯇꯅ ꯈꯪꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯌꯥ ꯍꯥꯞꯄꯗ ꯌꯥꯎꯕ, ꯃꯁꯤꯁꯨ ꯀꯥꯟꯇ ꯐꯥꯔꯕꯗꯤ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯍꯥꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯑꯩꯅ ꯂꯥꯛꯏꯕꯁꯤ ꯆꯤꯡꯅꯕꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯆꯞ ꯆꯥꯅ ꯈꯪꯂꯒ ꯂꯥꯛꯏꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯨꯛ ꯌꯥꯝꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯆꯪꯗ꯭ꯔꯒ ꯑꯇꯝꯅꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯂꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯌꯥꯝꯅ ꯑꯍꯦꯞꯄ ꯁꯥꯔꯛꯀꯅꯨ꯫ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯄꯨꯂꯤꯁ ꯑꯩꯈꯣꯏꯁꯤ ꯄꯪꯆꯥ ꯆꯥꯔꯒ ꯄꯪꯊꯛ ꯊꯛꯂꯒ ꯂꯩꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ? ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯅꯪꯅ ꯈꯪꯗ꯭ꯔꯕꯁꯨ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯍꯥꯠꯄꯗ ꯌꯥꯎꯃꯤꯟꯅꯕ ꯑꯅꯤꯗꯨ ꯍꯧꯖꯤꯛ ꯀꯁꯇꯗꯤꯗ ꯂꯩꯍꯧꯔꯤ꯫ ꯊꯥꯖꯗ꯭ꯔꯕꯁꯨ ꯅꯄꯨꯔꯣꯏꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯧ, ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯊꯨꯅ ꯁꯔꯦꯟꯗꯔ ꯇꯧꯍꯜꯂꯨ꯫ ꯑꯁꯤꯡꯕ ꯁꯥꯗꯨꯅ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯍꯟꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯊꯤꯔꯒ ꯐꯥꯔꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ SI ꯀꯨꯃꯥꯔ ꯃꯥꯒꯤ ꯇꯨꯝꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯀꯤꯔꯝꯕꯂꯥ ꯎꯪꯗꯨꯅ ꯂꯩꯍꯧꯈꯤ, ꯎꯆꯨꯀꯨꯝꯅ ꯌꯨꯡꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯃꯥꯡꯗ ꯂꯣꯌꯥꯒ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯗꯨꯅ ꯅꯨꯡꯁꯤꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯥꯟꯇꯅ ꯈꯪꯉꯛꯄꯗꯒꯤ ꯀꯥꯟꯇꯅ ꯃꯉꯣꯟꯗ ꯁꯥ ꯁꯟꯅ ꯐꯨꯕꯒꯨꯝ ꯐꯨꯈꯤꯕ, ꯋꯥꯆꯞ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩ ꯊꯥꯡꯈꯤꯕ, ꯉꯥꯡꯈꯤ ꯁꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯇꯗꯅ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯃꯃꯤꯠꯇ ꯁꯪ ꯎꯔꯛꯏ꯫ ꯃꯥꯅ ꯃꯁꯤ ꯈꯜꯂꯛꯄ ꯎꯔꯛꯄꯒꯤ ꯃꯔꯝꯗꯤ ꯀꯥꯟꯇꯅ ꯂꯣꯌꯥ ꯍꯥꯠꯄꯗ ꯌꯥꯎꯏ ꯍꯥꯏꯔꯛꯄꯗꯒꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯤꯁꯤ ꯑꯁꯤꯒ ꯍꯥꯠꯄꯒꯤ ꯃꯔꯝꯒ ꯌꯥꯝꯅ ꯆꯥꯟꯅꯕꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯖꯈꯤ ꯀꯥꯟꯇꯅ
ꯂꯣꯌꯥ ꯍꯥꯠꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯃꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯥꯡ ꯑꯁꯤꯗꯤ ꯏꯄꯤꯁꯣꯗ 5ꯗ ꯅꯨꯄꯤꯁꯤꯡꯗꯒꯤ ꯃꯔꯥ ꯅꯠꯇꯦ ꯍꯥꯏꯕ ꯃꯗꯨꯗꯒꯤ ꯄꯨꯟꯅ ꯇꯥꯕꯤꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯄ꯭ꯔꯕꯤꯟꯒꯤ ꯋꯥꯔꯤꯁꯤ ꯍꯥꯟꯅ ꯇꯥꯈꯤꯁꯦ ꯑꯦꯁꯥꯏ ꯀꯨꯃꯥꯔꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯦꯛ ꯌꯧꯕꯒ ꯄ꯭ꯔꯕꯤꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯍꯦꯛ ꯆꯪꯂꯛꯄꯒ ꯄ꯭ꯔꯕꯤꯟꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤꯅ ꯀꯃꯥꯏ ꯇꯧꯕ ꯄ꯭ꯔꯕꯤꯟ ꯃꯍꯧꯁꯥꯗꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯆꯨꯝꯅꯗꯒꯤ ꯃꯊꯃꯣꯏ ꯁꯣꯛꯃꯟꯅ ꯁꯣꯛꯄꯗꯒꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯌꯥꯎꯔꯨꯕ ꯈꯛꯇꯅꯤ ꯏꯆꯝ ꯆꯝꯖꯕ ꯁꯥꯗꯥꯔꯟꯒꯤ ꯃꯤꯅꯤ ꯑꯗꯨꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯗ ꯆꯦꯟꯒꯗꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯗꯣ ꯃꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯍꯥꯛꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗꯦ ꯃꯍꯥꯛꯅ ꯄꯨꯂꯤꯁꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯊꯠꯇꯨ ꯎꯕ ꯈꯪꯕ ꯉꯝꯂꯝꯗꯦ ꯔꯣꯅꯦꯟꯒ ꯃꯍꯥꯛꯀ ꯇꯣꯉꯥꯟꯅ ꯐꯝꯃꯒ ꯏꯟꯇꯔꯣꯒꯦꯁꯟ ꯆꯠꯊꯕꯒꯤ ꯑꯥꯔꯊ꯭ꯔ ꯃꯗꯨꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯔꯥꯜ ꯂꯩꯇꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯍꯣꯏꯅ ꯑꯩꯕꯨ ꯐꯥꯕꯁꯤ ꯆꯨꯝꯗꯕꯅꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯑꯩꯉꯣꯟꯗ ꯁꯥꯔ ꯍꯣꯏꯅ ꯂꯥꯟꯅ ꯊꯥꯖꯕꯅꯤ ꯄ꯭ꯔꯕꯤꯟꯅ ꯃꯔꯥꯟꯗꯒꯤ ꯂꯩꯊꯣꯛꯅꯕ ꯍꯥꯏꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯑꯦꯁꯥꯏ ꯀꯨꯃꯥꯔꯗꯨ ꯅꯣꯛꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯁꯨ ꯅꯣꯛꯂꯝꯃꯤ ꯅꯣꯛꯅ ꯄ꯭ꯔꯕꯤꯟꯒꯤ ꯃꯃꯥꯏꯗ ꯆꯩꯅꯥ ꯐꯪꯅ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯟꯈꯤ ꯑꯗꯨꯒ ꯃꯊꯧ ꯍꯟꯖꯤꯜꯂꯒ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯆꯩ ꯀꯌꯥ ꯌꯥꯝꯅ ꯅꯤꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯥꯔꯤ ꯂꯩꯕ ꯁꯥꯗꯨꯅ ꯆꯩꯅꯥ ꯈꯥꯡꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯛ ꯅꯈꯣꯏꯅ ꯁꯤꯡꯗꯨꯅ ꯀꯌꯥ ꯌꯥꯝꯅ ꯁꯤꯡꯗꯣꯏꯅꯣ ꯅꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯃꯥꯏꯕꯤꯅ ꯂꯩꯐꯥꯎ ꯐꯥꯎꯕꯗꯧꯅ ꯐꯥꯎꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯔꯣꯅꯦꯟꯅ ꯃꯈꯨꯔꯤ ꯃꯦꯠꯄ ꯑꯗꯨꯒ ꯀꯥꯟꯇ ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯌꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯁꯨ ꯗꯥꯏꯅꯥ ꯀꯧꯕꯤ ꯏꯔꯥꯡ ꯄꯨꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃꯒꯤꯗꯃꯛ ꯄ꯭ꯔꯕꯤꯟ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯂꯦꯡꯕ ꯌꯥꯗꯕ ꯂꯥꯡꯗ ꯊꯨꯕꯒꯨꯝꯂꯦ ꯑꯦꯁꯥꯏ ꯀꯨꯃꯥꯔꯅ ꯄꯨꯝꯅꯃꯛ ꯈꯪꯂꯒ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯔꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯦ ꯔꯣꯅꯦꯟꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯅꯝ ꯀꯜꯂꯨꯔꯕꯗꯤ ꯆꯩ ꯃꯁꯤꯡ ꯍꯦꯟꯅ ꯆꯥꯕꯗ ꯅꯠꯇꯅ ꯑꯄꯪꯕꯗꯁꯨ ꯇꯥꯔꯒꯅꯤ ꯑꯗꯨꯅ ꯁꯥꯃꯨꯅ ꯇꯥꯜꯂꯕꯗꯤ ꯌꯥꯔꯛꯇ ꯆꯦꯟꯁꯤꯜꯂꯨ ꯍꯥꯏꯕꯒꯨꯝ ꯃꯥꯅꯁꯨ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯋꯥꯔꯤꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯕ ꯍꯧꯔꯛꯏ ꯆꯨꯝꯃꯤ ꯁꯥꯔ ꯑꯩꯍꯥꯛꯁꯨ ꯂꯣꯌꯥ ꯍꯥꯠꯄꯗ ꯌꯥꯎꯏ ꯁꯥꯔ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯑꯍꯥꯟꯕꯗ ꯃꯤ ꯍꯥꯠꯄꯗꯤ ꯂꯥꯏꯗꯅ ꯆꯨꯝꯅꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯐꯥꯎ ꯋꯥ ꯀꯟꯅ ꯉꯥꯡꯂꯛꯄ ꯅꯠꯇꯦ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯖꯕꯅꯤ ꯍꯤꯡꯅꯅꯕ ꯃꯤꯃꯥꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯥꯈꯪꯅꯦ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯇꯨꯅ ꯍꯖꯤꯔꯥ ꯁꯨꯔꯒ ꯂꯩꯖꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯣꯌꯥꯅ ꯅꯝꯗꯨꯅ ꯃꯤꯍꯥꯠꯄ ꯑꯣꯏꯍꯜꯂꯦ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯑꯁꯦ ꯃꯤ ꯅꯠꯇꯦ ꯃꯤ ꯃꯥꯟꯕ ꯁꯥꯅꯤ ꯄꯨꯔꯥ ꯁꯥꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯊꯃꯣꯏꯕꯨ ꯁꯥꯊꯤꯅ ꯊꯨꯒꯥꯏ ꯃꯍꯥꯛꯄꯨ ꯃꯈꯥ ꯇꯥꯅ ꯍꯤꯡꯍꯟꯕ ꯆꯨꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯇꯧꯈ꯭ꯔꯤꯕꯅꯤ ꯀꯂꯛꯄꯦꯟꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯁꯤꯔꯕ ꯐꯥꯎꯕꯗꯁꯨ ꯍꯥꯠꯅꯤꯡꯕ ꯐꯥꯎꯏ ꯁꯥꯔꯅ ꯗꯥꯏꯅꯥꯒꯤ ꯃꯤꯡ ꯄꯜꯂꯛꯄ ꯑꯁꯤꯗ ꯔꯣꯅꯦꯟꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯂꯦ ꯑꯩꯁꯨ ꯑꯩꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯖꯔꯒꯦ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯑꯩꯍꯥꯛ ꯋꯥꯔꯤꯁꯦ ꯂꯤꯅꯤꯡꯗꯕꯅꯤ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯄꯗ ꯐꯖꯗꯕꯇ ꯅꯠꯇꯅ ꯏꯃꯨꯡꯒꯤ ꯏꯖꯠ ꯁꯣꯛꯄ ꯑꯃꯁꯨ ꯌꯥꯎꯏ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯗꯗꯤ ꯃꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯍꯛꯊꯦꯡꯅꯅ ꯊꯣꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯗꯤ ꯈꯪꯉꯝꯗꯕ ꯆꯩꯅꯥꯅꯤ ꯁꯥꯔ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯕꯤꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯏ ꯃꯥꯅ ꯂꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤꯗꯨ ꯑꯁꯨꯝꯅ ꯑꯣꯏꯔꯤ ꯄ꯭ꯔꯃꯣꯗꯀ ꯄ꯭ꯔꯕꯤꯟꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯄ꯭ꯔꯃꯣꯗꯅ ꯑꯍꯟꯅꯤ ꯍꯧꯖꯤꯛ ꯆꯍꯤ 39ꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯥꯎꯔꯣꯟ ꯌꯥꯝꯅ ꯂꯥꯎꯅ ꯄꯣꯛꯏ ꯆꯍꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯆꯍꯤ 3 ꯆꯞ ꯆꯥꯅ ꯈꯦꯠꯅꯩ ꯍꯧꯖꯤꯛ ꯄ꯭ꯔꯕꯤꯟꯒꯤ ꯆꯍꯤ 32 ꯁꯨꯔꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯦ ꯄ꯭ꯔꯃꯣꯗ ꯅꯨꯄꯤ ꯊꯤꯔꯦ ꯃꯆꯥ ꯂꯩꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯁꯨꯁꯤꯂꯥ ꯀꯧꯏ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯕꯥꯟꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯀꯨꯂꯩ ꯀꯨꯆꯨꯅꯤ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏ ꯃꯤꯇꯥꯐꯝ ꯃꯤꯠꯌꯦꯡꯐꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯍꯥꯏꯕ ꯇꯥꯏ ꯃꯍꯥꯛꯀꯤ ꯆꯍꯤꯅ 38ꯅꯤ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯃꯣꯗꯅ
ꯃꯉꯣꯟꯗꯒꯤ ꯍꯜꯂꯤꯕꯁꯦ ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ ꯑꯃꯈꯛꯇꯅꯤ꯫ ꯄ꯭ꯔꯃꯣꯗ ꯑꯃꯗꯤ ꯁꯨꯁꯤꯂꯥꯒꯤ ꯃꯆꯥꯁꯦ ꯑꯃꯗꯒꯤ ꯍꯦꯟꯗ꯭ꯔꯦ꯫ ꯏꯁꯣꯔꯒꯤ ꯀꯔꯝꯕ ꯁꯥꯕꯨ ꯂꯩꯕꯅꯅꯣ ꯈꯪꯗ꯭ꯔꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯑꯅꯤ ꯐꯥꯎꯕ ꯁꯨꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯔꯨꯁꯤꯌꯥ ꯀꯧꯏ꯫ ꯃꯁꯛ ꯐꯖꯩ, ꯏꯪ ꯇꯞꯄꯤ꯫ ꯍꯧꯖꯤꯛ ꯆꯍꯤ 13 ꯁꯨꯔꯦ꯫ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯥꯁꯨ ꯂꯝ ꯉꯥꯜꯂꯤ꯫ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯒ ꯄ꯭ꯔꯕꯤꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯦ, ꯄꯥꯈꯪ ꯑꯣꯏꯔꯤ꯫ ꯃꯔꯝꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯐꯠꯇꯕ ꯑꯃꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯄꯥꯟꯅꯤꯡꯕꯒꯤ ꯏꯍꯨꯟꯗꯣ ꯃꯉꯣꯟꯗ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄ꯭ꯔꯃꯣꯗꯀꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯄ꯭ꯔꯃꯣꯗ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤꯅꯤ꯫ ꯃꯍꯥꯛꯅ ꯀꯟꯅꯁꯨ ꯅꯣꯝꯗꯨꯅ ꯌꯨꯝ ꯄꯨꯏ꯫ ꯃꯅꯥꯎꯄꯥ ꯄ꯭ꯔꯕꯤꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯆꯥꯒꯨꯝꯅ ꯁꯦꯝꯕꯤ ꯁꯥꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩ꯫ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯄ꯭ꯔꯕꯤꯟꯁꯨ ꯃꯌꯥꯝꯕꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯀꯤꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯆꯠꯆꯩ꯫ ꯅꯣꯡꯃꯇ ꯃꯌꯥꯝꯕꯅ ꯌꯥꯅꯤꯡꯉꯣꯏꯗꯕ, ꯄꯥꯝꯃꯣꯏꯗꯕ ꯁꯥꯖꯠ ꯑꯃꯠꯇ ꯆꯠꯇꯦ꯫ ꯃꯌꯥꯝꯕꯕꯨ ꯑꯄꯣꯛꯄ ꯃꯄꯥꯒꯨꯝꯅ ꯀꯤꯅ ꯂꯨꯅ ꯆꯠꯆꯩ꯫ ꯃꯊꯦꯝꯕ ꯁꯨꯁꯤꯂꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯤꯑꯣ ꯃꯤꯁꯥꯟ ꯐꯖꯕꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯅꯥꯎ ꯄ꯭ꯔꯕꯤꯟꯕꯨ ꯃꯁꯥꯅ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯩ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯋꯥꯠꯄꯅ ꯅꯝꯅ ꯂꯩꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯖꯔꯕꯁꯨ ꯏꯪꯅ ꯆꯤꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯗꯁꯥ ꯇꯝꯕ ꯉꯝꯗꯦ꯫ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯔꯨꯁꯤꯌꯥꯅ ꯆꯍꯤ 18 ꯍꯥꯏꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯄ꯭ꯔꯃꯣꯗ ꯈꯪꯍꯧꯗꯅ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯈꯤ꯫ ꯌꯥꯝꯅ ꯀꯟꯅ ꯇꯧꯈꯤ꯫ ꯀꯌꯥꯃꯨꯛ ꯊꯤꯅ ꯇꯧꯕꯒꯦ ꯍꯥꯏꯕꯕꯨ ꯃꯈꯣꯡ ꯃꯈꯨꯠꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯆꯤꯟ ꯃꯔꯩ ꯐꯥꯎꯕ ꯌꯥꯎꯅ ꯆꯤꯡꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯄꯨꯔꯤꯕ ꯄ꯭ꯔꯃꯣꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕꯗꯒꯤ ꯏꯃꯨꯡꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯈꯤ꯫ ꯀꯌꯥꯃꯨꯛ ꯋꯥꯕꯒꯦ ꯍꯥꯏꯕꯕꯨ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯗ꯭ꯔꯦ꯫ ꯄ꯭ꯔꯕꯤꯟ ꯃꯍꯩ ꯇꯝꯕ ꯃꯄꯨꯡ ꯐꯥꯗꯅ ꯇꯣꯛꯄ ꯇꯥꯈꯤ꯫ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯈꯤ꯫ ꯃꯊꯦꯝꯕ ꯁꯨꯁꯤꯂꯥꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯄꯨꯔꯣꯏꯕ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯅꯕꯒꯤꯗꯃꯛ ꯊꯣꯡꯒꯥꯟꯗ ꯍꯣꯇꯦꯜ ꯁꯪ ꯑꯃ ꯁꯥꯔꯒ ꯍꯣꯇꯦꯜ ꯐꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯕꯤꯟ ꯑꯃꯗꯤ ꯃꯊꯦꯝꯕ ꯁꯨꯁꯤꯂꯥ ꯑꯅꯤꯒꯤ ꯄꯤꯛꯂꯕ ꯏꯟꯀꯝ ꯑꯗꯨꯅ ꯃꯦꯅꯦꯖ ꯇꯧꯕꯗ ꯏꯃꯨꯡ ꯃꯊꯨꯟ ꯐꯝꯕ ꯉꯝꯈꯤꯗꯦ꯫ ꯆꯔꯥꯃꯛꯇꯤ ꯍꯦꯟꯗꯦ ꯍꯥꯏꯕꯗꯨꯗ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯍꯤꯛꯅ ꯍꯥꯏꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯔꯨꯁꯤꯌꯥꯁꯨ ꯆꯍꯤ 13 ꯍꯥꯏꯔꯛꯂꯦ꯫ ꯀ꯭ꯂꯥꯁ 11 ꯇꯝꯂꯦ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯕꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯇꯅ ꯂꯩꯔꯤꯉꯩ ꯇꯥꯟꯂꯛ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯕ ꯗꯁꯥ ꯑꯃ ꯇꯥꯔꯅꯕ ꯍꯥꯏꯗꯨꯅ ꯃꯣꯡꯕ ꯍꯟꯕ ꯄꯥꯏꯁꯤꯜꯂꯛꯂꯒ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕꯁꯤ ꯃꯣꯡꯕ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯨꯄꯤꯗ ꯂꯥꯏꯆꯨꯔꯕ ꯂꯣꯌꯥꯅꯤ꯫ ꯅꯣꯡꯃ ꯀꯥꯂꯦꯟ ꯊꯥꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯆꯥꯎꯔꯥꯛꯅ ꯄꯨꯡ 4 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯁꯨꯁꯤꯂꯥꯒꯤ ꯍꯣꯇꯦꯜ ꯃꯄꯥꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯥꯔ ꯑꯃ ꯇꯞꯅ ꯊꯧꯖꯤꯜꯂꯛꯂꯒ ꯈꯥꯝꯂꯔꯤ꯫ ꯍꯦꯛ ꯈꯥꯝꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯁꯥ ꯅꯥꯟꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯄꯥꯈꯪ ꯑꯃ ꯗ꯭ꯔꯥꯏꯚꯔ ꯐꯝꯐꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯁꯦꯜ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯣꯌꯥꯅꯤ꯫ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯁꯤꯟ ꯆꯪꯂꯛꯂꯒ ꯑꯋꯥꯡ ꯑꯣꯟꯅ ꯊꯥꯔꯤꯕ ꯕꯦꯟꯆ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯍꯣꯇꯦꯜꯁꯤ ꯀꯤꯠꯆꯟ ꯅꯥꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯐꯖꯅ ꯁꯥꯕ ꯍꯣꯇꯦꯜ ꯅꯠꯇꯦ꯫ ꯑꯃꯟꯕ ꯖꯤꯡꯒꯅ ꯃꯊꯛ ꯀꯨꯞꯄ ꯄꯤꯛꯇꯛꯅ ꯁꯥꯕ ꯍꯣꯇꯦꯜ ꯑꯃꯅꯤ꯫ ꯁꯪ ꯑꯁꯤꯒꯤ ꯆꯪꯅꯅꯕ ꯊꯣꯛꯅꯅꯕ ꯊꯣꯡ ꯑꯃꯈꯛꯇꯃꯛ ꯄꯥꯜꯂꯤ꯫ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯍꯥꯏꯕꯗꯤ ꯀꯧꯕ꯭ꯔꯨ ꯂꯥꯏꯖꯤꯗ ꯂꯩꯔꯪ ꯁꯦꯝꯂꯒ ꯃꯗꯨꯗ ꯊꯣꯡ ꯊꯥꯛꯄꯅꯤ꯫ ꯍꯣꯇꯦꯜ ꯑꯁꯤꯗ ꯁꯨꯞꯅꯇꯪꯒꯤ ꯐꯜꯁꯥꯡ 2, ꯕꯦꯟꯆ 2ꯗꯒꯤ ꯍꯦꯟꯅ ꯊꯥꯗꯦ꯫ ꯑꯃꯅ ꯃꯃꯥꯡ ꯑꯣꯟꯕ ꯑꯗꯨꯒ ꯑꯃꯅ ꯑꯋꯥꯡ ꯑꯣꯜꯂꯒ ꯊꯥꯕꯅꯤ꯫ ꯑꯗꯨꯅ ꯑꯋꯥꯡ ꯑꯣꯜꯂꯒ ꯊꯥꯔꯤꯕ ꯕꯦꯟꯆ ꯑꯗꯨꯗ ꯐꯝꯂꯕꯗꯤ ꯊꯣꯡ ꯊꯥꯛꯂꯤꯕ ꯃꯤꯗꯨꯒꯤ ꯇꯨꯡꯒꯤ ꯁꯔꯨꯛ ꯎꯕ ꯅꯠꯇꯅ ꯃꯥꯡꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯃꯥꯏꯊꯣꯡ ꯎꯕ ꯉꯝꯗꯦ꯫ ꯂꯣꯌꯥꯅ ꯐꯝꯂꯤꯕꯁꯤ ꯑꯋꯥꯡ ꯑꯣꯜꯂꯒ ꯊꯥꯔꯤꯕ ꯕꯦꯟꯆ ꯑꯗꯨꯗ ꯐꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ
ꯊꯣꯡ ꯊꯥꯛꯂꯤꯕꯤ ꯁꯨꯁꯤꯂꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯂꯣꯌꯥꯅ ꯎꯔꯝꯗꯦ꯫ ꯂꯣꯌꯥꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯨꯞꯅꯇꯒꯤ ꯑꯍꯜ ꯑꯃꯈꯛ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯝꯂꯤꯕꯅ ꯅꯣꯡꯄꯣꯛ ꯑꯣꯜꯂꯒ ꯊꯥꯔꯤꯕ ꯕꯦꯟꯁ ꯑꯗꯨꯗꯅꯤ꯫ ꯁꯨꯁꯤꯂꯥ ꯕꯣꯔꯥ ꯍꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯂꯤ꯫ ꯑꯁꯥꯕ ꯊꯥꯎꯗ ꯑꯇꯤꯕ ꯕꯦꯁꯣꯟꯗꯨ ꯊꯥꯗꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯨꯡꯗ ꯂꯩꯊꯣꯔꯛꯄ ꯁꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯆꯪꯉꯛꯀꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯈꯤ꯫ ꯂꯣꯌꯥꯅ ꯍꯦꯛ ꯐꯝꯊꯕꯒ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯆꯥ ꯑꯝꯇ ꯊꯛꯀꯦ, ꯑꯗꯨꯒ ꯂꯧꯈꯠꯄꯗ ꯉꯥꯏꯔꯤꯕ ꯑꯁꯥꯕ ꯕꯣꯔꯥꯗꯨꯁꯨ ꯈꯔ ꯄꯤꯕꯤꯔꯛꯎ." ꯁꯨꯁꯤꯂꯥ ꯕꯦꯁꯣꯟ ꯑꯊꯤꯕ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯏ, ꯑꯗꯨꯒ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯑꯀꯪꯕ ꯐꯗꯤꯗꯨꯗ ꯇꯩꯊꯣꯛꯏ꯫ ꯑꯁꯥꯕ ꯕꯣꯔꯥꯗꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯃꯈꯨꯠ ꯍꯦꯟꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯂꯣꯌꯥꯗ ꯄꯤꯅꯕ ꯂꯥꯛꯏ꯫ ꯃꯍꯥꯛ ꯈꯨꯠꯈꯥ ꯁꯦꯠꯂꯤ, ꯌꯥꯝꯅ ꯀꯣꯠꯄꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯉꯛꯁꯝ ꯀꯣꯏꯕ ꯍꯩꯈꯥ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯂꯣꯌꯥꯗꯤ ꯁꯨꯁꯤꯂꯥꯕꯨ ꯎꯕ ꯃꯇꯝꯗ ꯃꯅꯨꯡ ꯌꯧꯅ ꯋꯥꯈꯜ ꯈꯟꯈꯤ꯫ ꯀꯥꯎꯕ ꯌꯥꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯅꯕ ꯌꯦꯡꯈꯤꯕꯅꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ, ꯀꯔꯤꯁꯨ ꯌꯦꯡꯗꯕ ꯁꯥꯔꯒ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯆꯥ ꯊꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯥꯗꯁꯤꯅ ꯆꯥꯛꯈꯨꯝ ꯆꯥꯎ, ꯎꯗꯁꯤꯅ ꯃꯤꯠꯂꯥꯎꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯨꯁꯤꯂꯥ ꯆꯥꯒ ꯕꯣꯔꯥꯒꯗꯨ ꯊꯝꯂꯝꯂꯒ ꯈꯥꯡꯗ ꯂꯩꯔꯤꯕ ꯕꯣꯔꯥꯗꯨ ꯖꯔꯞ ꯄꯥꯏꯔꯒ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯂꯣꯌꯥꯅ ꯃꯉꯣꯟꯗ ꯈꯣꯏꯗꯥꯅ ꯃꯤꯇꯥꯅ ꯌꯦꯡꯈꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ꯫ ꯀꯔꯝꯅꯗꯤ ꯈꯪꯒꯅꯤ? ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯃꯣꯠꯄ, ꯃꯕꯨꯛ ꯃꯥꯡꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯃꯕꯨꯛ ꯃꯥꯡꯕ, ꯃꯊꯃꯣꯏ ꯃꯣꯠꯄ ꯃꯤꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯜꯂꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯁꯨꯁꯤꯂꯥꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤ ꯑꯗꯨ ꯐꯤꯖꯦꯠ ꯀꯥꯝꯃꯤꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯈꯨꯗꯤꯡꯃꯛꯅ ꯁꯦꯠꯅ ꯆꯥꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯂꯣꯌꯥ ꯈꯛꯇꯅ ꯅꯨꯄꯤꯗ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯍꯦꯟꯖꯤꯟꯅ ꯎꯁꯤꯟꯕꯅꯤ꯫ ꯂꯣꯌꯥ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯗꯨ ꯊꯛꯅ ꯊꯛꯅ ꯕꯣꯔꯥꯁꯤ ꯆꯥꯔꯤ꯫ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤꯀꯣ ꯍꯥꯏꯅ ꯋꯥꯈꯜ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯁꯨꯁꯤꯂꯥꯗ ꯑꯃꯨꯛꯇꯪ ꯍꯧꯒꯠꯂꯒ ꯃꯉꯣꯟꯗ ꯂꯩꯁꯤꯜꯂꯛꯑꯕꯗꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯈꯟꯅ ꯈꯟꯅ ꯆꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯁꯨ ꯕꯣꯔꯥꯁꯨ ꯂꯣꯏꯔꯦ꯫ ꯑꯃꯨꯛ ꯗꯤꯃꯥꯟ ꯇꯧꯗ꯭ꯔꯕꯗꯤ ꯁꯨꯁꯤꯂꯥꯅ ꯍꯧꯒꯠꯂꯛꯑꯔꯣꯏ ꯈꯪꯂꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯈꯤꯒꯦ ꯈꯟꯗꯨꯅ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯆꯥꯅꯤꯡꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ, "ꯏꯇꯩꯃꯒꯤ ꯕꯣꯔꯥꯁꯦ ꯁꯥꯅ ꯆꯥꯕꯅꯔꯥ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ, ꯈꯖꯤꯛꯇꯪꯒ ꯍꯥꯞꯄꯤꯔꯛꯎ." ꯁꯨꯁꯤꯂꯥ ꯃꯈꯨꯠ ꯍꯥꯝꯕꯗꯨ ꯐꯔꯛ ꯇꯥꯕꯗꯒꯤ ꯂꯧꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯖꯔꯞꯇ ꯌꯥꯎꯔꯤꯕ ꯕꯣꯔꯥꯗꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯄꯤꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯈꯨꯠ ꯍꯥꯝꯕ ꯐꯔꯛ ꯇꯥꯔꯦ, ꯈꯨꯠ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯕꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ?" ꯂꯣꯌꯥꯅ, "ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯇꯩꯃ, ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ." ꯁꯨꯁꯤꯂꯥ ꯕꯣꯔꯥ ꯄ꯭ꯂꯦꯠꯇꯨ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯏꯔꯒ ꯂꯥꯛꯈꯤ꯫ ꯂꯣꯌꯥꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯈꯧ ꯂꯥꯡꯅ ꯌꯦꯡꯖꯈꯤ꯫ ꯁꯨꯁꯤꯂꯥ ꯕꯣꯔꯥꯗꯨ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯂꯩꯔꯪ ꯃꯅꯥꯛꯇ ꯐꯝꯊꯈꯤ꯫ ꯂꯣꯌꯥ ꯕꯣꯔꯥꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯕꯣꯔꯥ ꯍꯧꯔꯤꯕꯤ ꯁꯨꯁꯤꯂꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯀꯌꯥ ꯇꯥꯔꯦ?" ꯁꯨꯁꯤꯂꯥ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯅ ꯕꯣꯔꯥꯗꯨ ꯂꯧꯊ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯂꯨꯄꯥ 10 ꯈꯛꯇꯅꯤ." ꯂꯣꯌꯥꯅ 50 ꯆꯞꯄꯤ ꯑꯃ ꯁꯠꯇꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, 50 ꯆꯞꯄꯤꯅꯦ, ꯃꯁꯤꯗꯒꯤ ꯂꯧꯕꯤꯍꯧꯔꯣ." ꯁꯨꯁꯤꯂꯥ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯥꯛꯁꯤ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯑꯣꯏꯗꯨꯅ 10 ꯆꯞꯄꯤ 3 ꯂꯧꯊꯣꯛꯑꯒ ꯂꯣꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯄꯩꯁꯥꯗꯨꯕꯨ ꯄꯤ꯫ ꯑꯗꯨꯒ 50 ꯆꯞꯄꯤꯗꯨ ꯂꯧꯔꯒ ꯄꯥꯛꯁꯤꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯁꯨꯁꯤꯂꯥꯕꯨ ꯂꯣꯌꯥꯅ ꯍꯨꯔꯥ ꯅꯅꯥꯗ ꯃꯊꯛꯇꯒꯤ ꯌꯦꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥꯗꯤ 3ꯁꯨꯕ ꯏꯄꯤꯁꯣꯗꯇ ꯂꯝꯆꯠꯀꯥꯝꯕꯤꯒꯤ 3ꯁꯨꯕ ꯁꯔꯨꯛ, ꯃꯃꯥꯗꯒꯤ ꯃꯆꯥꯅꯨꯄꯤꯗ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫